Hello everyone! Krumzari, welcome back to Wanderlust Ita by Syria. Ay ngasi se Thailand gi makha chatharakpane Thailand da kamai chatkani visa kamai apply tawgani habi matang dadi ay gi previous blog ta hapsakre adu habitang yengbiyo ado ngasi gi sidi mayamna pamnaraba Bangkok ki matang dane Bangkok se mi anamba mi khuding maki ko outside the country ihan hana chatpase adum Bangkok oigale ado ay gi su oigi ko aduga ay si ihan hana solo travel oina chatlo bane 2014 adaida ay tomda chatle yumda su haido omda vida itomda lising trang hakak pairaga ise chatlui ko adui matangda incident nokningba wari yamna like adu sa hapetang marak ta hapsarake aduga second time chatlubana aigi husband ga yauraga ibani chatlubaneba ado Bangkok se magidi best time to go haiba kaya laite ko laidi lay ado anama matamda throughout the year this city never sleeps ado kaino to ay magi charms ko adum throughout the year touristy adum oy aduga world gi khwaidagi touristy place ni ko Bangkok se ado mayam ngasi video sidi Bangkok ki matang da kari kari tawba yai plus how do we avoid scams in Bangkok. So please enjoy my video. Thank you. Ahanbada KHAOSAN Road. KHAOSAN Road se Bangkok ki entertainment street kumbane ado masigi in and around area sing sida hostels de lepam japam loina leire ko ada bars restaurant akhoi gi massage tobam ga sida loin phange ba ado sigi mpham se nungdang wairam pung 6 tagi nongalam dai pung 3 adai phawwa hange aduga nungti gi around 40,000 tourists muk nungti gi la eko ado ai gi sigi photo gumba yauri ba sing se pre covid ki photos and videos ne Sigi lambi sida ko akoi se jagoi sagera manyungera olaga lagera kanamtana kemta haina de ko nobody cares adum isai sana adum enjoy to bodu yae bako ada aigi yamna nokningba incident ama laiki si lam sigi mafam sida ko habdi nongma ise mogi ladies toilet ama use to ge na chang basida ko nupi ko kiraga larmeba ada nupi se yam phazaba haitar ai misida ma se yam phazna urureba ada phazamandana ai se mawada compliment pige na ina excuse me you are very pretty na aina nang na am phaze na ina hairu baneba aduga ma se onthoraga ko nupa ma khondo ina thank you na khoma eba ko aduido aingonda am nokning ba incident na mo ogi ba haitar aina ma se phazamandana nang photo amta namina se harga namak pane sigi sida leire ma to ado mayam kaino tokta di Bangkok ta la adi ko sigi mafam se KHAOSAN Road se soinmaki lakpiyo ado sigi video sing se pre covid ki video ne ado Hojikti moi se obviously kano precautions ka lawdana khotana loin tawre ko ado akhoina mathang chatpada di hapitang kitang di different di orani Anisubada Chinatown se mogi main center ne khogi trade kumba tawbagi ko Chinese community dagi ada sigi mafams da especially nungdang da food stalls mayam ama phamme ko moina lambi khudingi food stalls mayam puthora aga do sumaina tourist mayam attract tawe ada sigi mafams da moina yole se chana ba se kaino phawa yawa khogi scorpions kumba lawraga thamba dumaina mayam leiba ada sigi se aigi imanaba ani khakna George ko ba maga aigi imanaba biju mobani na chatlaga street explore tawbagi happy tang ay guchara ke video si yung bio. Makan ahaw bo raza ne dubu ay din si taste of hamzaro bisu do na kau tharage ke bisu na scorpion matiam sabagi video ni mayam yung bio si moi ki dukan se scorpion ziyawi grasshopper ziyawi han ziyawi hangoy ziyawi Sige se ay huziki manaba ani dune mobani se Thai police na phabagi karigi no da international license pai da na gari thoru bagi ne ko ada international license se pai do su moina fine tai around 800 baht muk ada 800 baht se khoi Indian rupees ta 1600 du main lei ko ada ado gi receipt to pai raga khoina extra 4 days ama dum thongna ba yai ba gari se ado international license pai do di mapalam da gari thoba se yade ko
ꯃꯊꯪꯗ ꯒ꯭ꯔꯥꯟ ꯄꯦꯂꯦꯁꯁꯦ ꯊꯥꯏꯂꯦꯟꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯂꯩꯐꯝꯅꯦ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯔꯣꯌꯦꯜ ꯐꯦꯃꯤꯂꯤꯁ ꯂꯩꯔꯤꯀꯣ ꯑꯗ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯀꯣ ꯀꯣꯅꯨꯡ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯒ ꯇꯦꯝꯄꯜ ꯀꯩꯀꯥꯁꯨ ꯃꯆꯥ ꯃꯆꯥ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯌꯨꯅꯤꯛ ꯑꯣꯏ ꯃꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯐꯤꯆꯔ ꯑꯣꯏꯕ ꯁ꯭ꯇꯦꯆꯨ ꯃꯆꯥ ꯃꯆꯥꯒ ꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗ ꯃꯈꯣꯏꯅ ꯁꯤꯒꯤ ꯆꯪꯕꯁꯤꯗ ꯗ꯭ꯔꯦꯁ ꯀꯣꯗ ꯊꯝꯃꯦꯀꯣ ꯗ꯭ꯔꯦꯁ ꯀꯣꯗꯁꯦ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯤꯒꯤꯁꯨ ꯑꯩꯈꯣꯏꯁꯦ ꯈꯨꯒꯤ ꯃꯊꯛ ꯑꯣꯏꯕ ꯁꯦꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯝꯂꯦꯁ ꯂꯤꯠꯄ ꯌꯥꯗꯦꯀꯣ ꯑꯗꯨꯏꯗꯨꯅ ꯑꯩꯁꯦ ꯐꯅꯦꯛ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯦ ꯁꯤꯒꯤꯁꯦ ꯄꯦꯂꯦꯁ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯀꯩꯅꯣꯒꯨꯝꯕꯁꯨ ꯇꯦꯝꯄꯜꯒꯨꯝꯕ ꯆꯪꯕꯗꯁꯨ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏ ꯑꯀꯧꯕ ꯁꯦꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯑꯥꯝꯂꯦꯁ ꯂꯤꯠꯄ ꯌꯥꯗꯦꯀꯣ ꯃꯊꯪꯗ ꯆꯥꯎ ꯐ꯭ꯔꯥꯌꯥ ꯔꯤꯚꯔ ꯇꯣꯔ ꯆꯥꯎ ꯐ꯭ꯔꯥꯌꯥ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯁꯦ ꯃꯈꯣꯏꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯃꯦꯟ ꯔꯤꯚꯔꯅꯦꯕ ꯑꯗ ꯁꯤꯒꯤꯁꯤꯗ ꯃꯈꯣꯏꯅ ꯇꯣꯔ ꯑꯃ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯋꯦ ꯇꯣꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕꯣꯠꯁꯀꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯔ ꯇꯧꯅꯔꯒ ꯆꯠꯅꯩꯌꯦꯀꯣ ꯑꯗ ꯅꯣꯡꯃꯗ ꯂꯨꯄꯥ 1,000 ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯑꯗꯨꯝ ꯕꯥꯔꯒꯦꯟ ꯇꯧꯕ ꯌꯥꯏꯑꯕ ꯑꯗ ꯁꯤꯒꯤ ꯇꯣꯔꯁꯤꯗ ꯃꯈꯣꯏꯅ ꯁꯤꯇꯤ ꯚ꯭ꯌꯨꯗꯨꯃ ꯎꯍꯜꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯪꯉ ꯂꯩꯔꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯂꯩꯔꯛ ꯍꯥꯏꯇꯥꯔꯦꯀோ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔꯤꯗ ꯑꯗꯨꯃꯥꯏꯅ ꯑꯦꯂꯤꯁ ꯃꯌꯥꯝꯁꯦ ꯆꯪꯉꯒꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯃꯤ ꯑꯗꯒꯤ ꯂꯣꯀꯦꯜꯒꯤ ꯌꯨꯝ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕꯁꯦ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯀꯨꯝꯕꯁꯦ ꯌꯦꯡꯕ ꯐꯪꯉꯦꯕ ꯃꯊꯪꯗ ꯋꯥꯠ ꯑꯔꯨꯟ ꯇꯦꯝꯄꯜꯁꯦ ꯕꯨꯙꯤꯁ ꯇꯦꯝꯄꯜꯅꯦ ꯑꯗꯣ ꯆꯥꯎ ꯐ꯭ꯔꯥꯌꯥ ꯔꯤꯚꯔꯒꯤ ꯍꯦꯛ ꯃꯄꯥꯜꯗ ꯂꯩꯕ ꯇꯦꯝꯄꯜꯅꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯣꯏꯅ ꯇꯦꯝꯄꯜ ꯑꯣꯐ ꯗꯣꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯌꯦ ꯍꯥꯏꯕꯗꯤ ꯏꯁꯄꯤꯁꯦꯜꯂꯤ ꯗ꯭ꯌꯨꯔꯤꯡ ꯁꯟꯁꯦꯠꯇ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯩꯌꯦꯀꯣ ꯌꯦꯡꯕ ꯃꯥꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯌꯥꯝ ꯐꯖꯩꯕ ꯑꯗꯣ ꯁꯤꯒꯤ ꯇꯦꯝꯄꯜꯁꯦ ꯂꯥꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇꯨꯔꯦꯜꯁꯦ ꯂꯥꯜꯂꯒ ꯑꯃ ꯆꯠꯂꯦ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ ꯑꯗꯨ ꯂꯥꯟꯕꯒꯤ ꯐꯤꯁꯇꯣ ꯑꯣꯟꯂꯤ ꯂꯨꯄꯥ ꯕꯥꯠ 3 ꯈꯛ ꯂꯧꯋꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯨꯅ ꯂꯨꯄꯥ 5 ꯑꯗꯨꯒ ꯑꯦꯟꯇ꯭ꯔꯤ ꯐꯤꯅ ꯂꯨꯄꯥ ꯆꯥꯝꯃ ꯂꯧꯋꯦꯀꯣ ꯑꯗ ꯁꯤꯒꯤꯁꯦ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯀꯣꯗ ꯊꯝꯃꯦ ꯑꯥꯝꯂꯦꯁ ꯂꯤꯠꯄ ꯌꯥꯗꯦ ꯑꯗꯨꯒ ꯑꯀꯧꯕ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯌꯥꯗꯦ ꯃꯊꯪꯗ ꯃꯣꯏ ꯊꯥꯏ ꯐꯥꯏꯠ ꯑꯦꯠ MBK ꯃꯣꯜꯁꯦ ꯕꯦꯡꯀꯣꯛꯀꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯣꯞꯄꯤꯡ ꯁꯦꯟꯇꯔꯅꯦ ꯑꯅꯝꯕꯅ ꯁꯣꯞꯄꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯇꯧꯕ ꯂꯥꯛꯅꯩꯌꯦ ꯑꯗ ꯁꯤꯒꯤ ꯃꯐꯝꯁꯤꯗꯀꯣ ꯑꯦꯚ꯭ꯔꯤ ꯂꯥꯁ ꯋꯦꯟꯁꯗꯦ ꯑꯣꯐ ꯑꯦꯚ꯭ꯔꯤ ꯃꯟꯊꯁꯦ ꯃꯣꯏꯅ ꯃꯣꯏ ꯊꯥꯏ ꯐꯥꯏꯠ ꯇꯧꯋꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯟꯇ꯭ꯔꯤꯁꯤꯅ ꯐ꯭ꯔꯤꯅꯦꯀꯣ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯛꯀꯤꯂꯤ ꯅꯨꯃꯤꯠꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯇꯥꯕꯒꯤ ꯃꯣꯏꯅ ꯗꯤꯐ꯭ꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒꯤ ꯐꯥꯏꯠ ꯑꯃ ꯇꯧꯕꯒꯤ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯅꯣꯡꯃꯗ ꯃꯣꯏꯅ ꯐꯥꯏꯠꯁꯦ 5 fights we will get to see ꯑꯗ ꯑꯩꯈꯣꯏꯅ ꯌꯦꯡꯈꯤꯕ ꯐꯥꯏꯅꯦꯜ ꯐꯥꯏꯠꯇꯣ ꯕꯤꯇ꯭ꯋꯤꯟ ꯍꯣꯡ ꯀꯣꯡꯒ ꯕ꯭ꯔꯥꯖꯤꯜꯒ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯕꯦꯡꯀꯣꯛꯇ ꯂꯥꯛꯑꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯣꯏ ꯊꯥꯏ ꯐꯥꯏꯠꯁꯦ ꯌꯦꯡꯕꯤꯌꯣ ꯑꯔꯣꯏꯕꯗ ꯁ꯭ꯀꯥꯏ ꯕꯥꯔꯁꯦ ꯕꯦꯡꯀꯣꯛꯀꯤ ꯌꯥꯝꯅ ꯐꯥꯎꯕ ꯃꯐꯝꯅꯦꯀꯣ ꯁꯣꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯍꯦꯡ ꯑꯣꯚꯔ ꯃꯨꯚꯤꯁꯀꯤ ꯐꯦꯟ ꯑꯣꯏꯔꯒꯗꯤ ꯍꯦꯡ ꯑꯣꯚꯔ ꯃꯨꯚꯤ ꯄꯥꯔꯠ 2 ꯅꯝꯈꯤꯕ ꯃꯐꯝꯗꯨꯅꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯃꯇꯣꯟꯗ ꯀꯥꯔꯛꯑꯀꯥꯟꯗ ꯌꯥꯝ ꯐꯖꯩꯕ ꯃꯣꯏꯒꯤ ꯕꯦꯡꯀꯣꯛꯀꯤ ꯁꯤꯇꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯕ ꯐꯪꯉꯦ ꯑꯗꯨꯒ ꯅꯥꯏꯠ ꯚ꯭ꯌꯨꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩꯀꯣ ꯑꯗ 63rd ꯐ꯭ꯂꯣꯔꯗ ꯂꯩ ꯑꯦꯟꯇ꯭ꯔꯤꯁꯦ ꯐ꯭ꯔꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗ꯭ꯔꯤꯡ ꯑꯃꯅꯤ ꯂꯩꯔꯒ ꯅꯥꯏꯠ ꯚ꯭ꯌꯨꯗ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯁ꯭ꯀꯦꯝꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯀꯦ ꯕꯦꯡꯀꯣꯛꯇ ꯇꯣꯏꯅ ꯊꯣꯛꯄ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯒ꯭ꯔꯥꯟ ꯄꯦꯂꯦꯁꯀꯤ ꯑꯦꯟꯇ꯭ꯔꯦꯟꯁꯇ ꯃꯤ ꯈꯔ ꯂꯩꯌꯦꯀꯣ ꯃꯣꯏꯅ ꯇꯨꯔꯤꯁꯁꯤꯡꯁꯦ ꯂꯔ ꯇꯧꯔꯒ ꯄꯦꯂꯦꯁꯁꯦ ꯊꯣꯡ ꯂꯣꯜꯂꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯐꯖꯕ ꯑꯃꯗ ꯄꯨꯒꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯨꯔꯤꯁꯁꯤꯡ ꯄꯨꯕ ꯌꯥꯎꯏ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯕꯤꯋꯦꯌꯔ ꯑꯣꯏꯕꯤꯌꯨ ꯃꯣꯏꯒꯤꯗꯣ ꯃꯣꯏꯁꯦ ꯀꯃꯤꯁꯟ ꯐꯪꯉꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯨꯔꯒꯀꯣ ꯃꯣꯏꯅ ꯄꯩꯁꯥ ꯆꯥꯔꯤꯅꯦꯕ ꯑꯗꯨꯃ ꯕꯤꯋꯦꯌꯔ ꯑꯣꯏꯕꯤꯌꯣ
ꯃꯊꯪꯗ ꯑꯩ ꯇꯨꯛ ꯑꯗꯨꯒ ꯇꯦꯛꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯀꯦ ꯇꯨꯛꯁꯦ ꯃꯣꯏꯅ ꯄꯩꯁꯥ ꯌꯥꯝꯅ ꯍꯦꯟꯖꯜꯂꯦꯀꯣ ꯑꯗꯣ ꯕꯦꯡꯀꯣꯛꯇ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯅ ꯇꯨꯛ ꯇꯣꯡꯗꯅ ꯍꯜꯂꯛꯄꯁꯦ ꯌꯥꯝꯅ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏꯌꯦꯕ ꯑꯗꯣ ꯇꯨꯛꯀꯤ ꯚꯔꯥꯁꯦ ꯃꯣꯏꯅ ꯄꯩꯁꯥꯁꯦ ꯍꯦꯟꯖꯟꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯜꯋꯦꯁ ꯕꯔꯒꯦꯟ ꯇꯧ ꯇꯪꯈꯥꯏ ꯇꯥꯔꯒ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯅꯦꯛꯁꯇ ꯇꯦꯛꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯛꯁꯤꯁꯦ ꯃꯣꯏꯅ ꯃꯤꯇꯔꯗ ꯑꯗꯨꯝ ꯆꯠꯄꯤꯌꯣ ꯑꯗꯨꯒ ꯃꯤꯇꯔ ꯆꯠꯂꯒꯁꯨ ꯃꯣꯏꯅ ꯃꯔꯛꯇ ꯈꯨꯝꯖꯤꯜꯂꯒ ꯂꯩꯈꯠꯄ ꯌꯥꯎꯋꯦ ꯑꯗꯨꯃ ꯕꯤꯋꯦꯌꯔ ꯑꯣꯏꯕꯤꯌꯣ ꯑꯔꯣꯏꯕꯗ ꯑꯩ ꯄꯥꯠꯄꯣꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯒꯦ ꯄꯥꯠꯄꯣꯡꯁꯦ ꯃꯈꯣꯏꯒꯤ ꯔꯦꯗ ꯂꯥꯏꯠ ꯑꯦꯔꯤꯌꯥꯅꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯣꯏꯅ ꯅꯥꯏꯠ ꯕꯖꯥꯔꯁꯨ ꯍꯥꯡꯉꯦ ꯁꯤ ꯃꯐꯝꯁꯤꯗ ꯄꯤꯛ ꯄꯣꯀꯦꯠꯁ ꯑꯗꯨꯒ ꯁ꯭ꯀꯦꯝꯁ ꯌꯥꯝꯅ ꯊꯣꯛꯄ ꯃꯐꯝꯅꯦꯀꯣ ꯑꯗ ꯁꯤꯗ ꯁ꯭ꯀꯦꯝꯁ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯕꯥꯔꯁꯤꯡꯒꯤ ꯃꯄꯥꯟꯗꯀꯣ ꯃꯤ ꯃꯌꯥꯝ ꯂꯦꯞꯄꯒ ꯃꯦꯅ꯭ꯌꯨ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯕꯅꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯀꯧꯁꯜꯂꯛꯄꯅꯦꯕ ꯁꯤꯗ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧ ꯇꯥꯔꯗꯤ ꯅꯣꯏꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯊꯣꯛꯈꯣ ꯐ꯭ꯔꯤ ꯑꯦꯟꯇ꯭ꯔꯤꯅꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯝꯗꯅ ꯄꯨꯁꯟꯕ ꯌꯥꯎꯋꯦ ꯑꯗꯨ ꯕꯤꯋꯦꯌꯔ ꯑꯣꯏꯕꯤꯌꯣ ꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯆꯪꯉꯒ ꯌꯦꯡ ꯇꯥꯔꯁꯨ ꯕꯤꯜ ꯗ꯭ꯔꯤꯡꯛꯁꯀꯤ ꯕꯤꯜꯁꯤꯡꯗꯣ ꯐꯖꯅ ꯀꯩꯅꯣ ꯌꯦꯡꯕꯤꯌꯣꯕ ꯌꯥꯝꯅ ꯐꯖꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕꯤꯌꯣꯕ ꯅꯠꯇ꯭ꯔꯗꯤ ꯕꯤꯜꯁꯤꯡꯁꯦ ꯍꯥꯏ ꯗꯃꯥꯗ ꯑꯣꯏꯔꯒ ꯀꯩꯒꯨꯝꯕ ꯄꯦ ꯇꯧꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯊ꯭ꯔꯦꯇꯟ ꯌꯥꯝ ꯇꯧꯕ ꯌꯥꯎꯋꯦ ꯑꯗꯨ ꯆꯦꯛꯁꯤꯟꯕꯤꯌꯣ ꯃꯌꯥꯝꯁꯤꯗ ꯕꯦꯡꯀꯣꯛꯀꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯖꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯨꯁꯐꯨꯜ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤ ꯌꯨ